Jan Aushadhi Da Phangliba Hidak Shing Asi MAMAL HONGBANA MARAM OIRAGA Kanaba Fangdaba Hidak Amagum MEEYAMNA Lounariba Asi ARANBA WAKHALLON HAINA RAJYA SABHA member NINGTHOU SANAJAOBA LEISHEMBA Phongdokkhre Wafama Sing Asi Taret Suba Jan Aushadhi Diwas Kamari Lainana MP SANAJAOBA LEISHEMBA Jenims Hospital Da Phangliba Jan Aushadhi Gi outlet Yengshinba Lakpada Phongdokkibani Yengsin Khongchat Aduga Mari Lainana MP SANAJAOBA LEISHEMBA Hai Santhok Marang Kaisadaba Laita Lairas Singidama Jan Aushadhi Asi Prime Minister Narendra Modi na Howdokibani Jan Aushadhi Howdokiba Sina Matam Sangna Ana Ayeki Hidak Chaba Miyoi Kayada Ahenba Kudong Chaba Piri Scheme Asigi Makada Ana Ayeki Hidak Langthak Kaya Ahongba Mamalda Miyamda Phanghallaga Lakli Scheme Asigi Makada India Gi Tongan ba Mafam Kayada Hidak Langthak Yonaba outlet Lishing Taramanga Gi Mathakta Hangdokkhre Jan Aushadhi Diwas Asi Haukiba Tang Amada Dam Kam Dawai Utam Haiba Timda Union Health Minister JP Nadana Howdokibani Ngasi Asina Jan Aushadhi Diwas Ki Aroiba Numit Oibaga Loinana Leibaga Sige Tongan ba Mafamda Thauram Pangthokli Scheme Asina generic medicine Sizinabagi Kanaba Singadu Miyamda Khanghanaba Honari Scheme Asigi Makada India Sinba Tungna outlet Lishing Kunmanga Fauba Hangdoknaba Pandam Thamli Hainasu NINGTHOU SANAJAOBA LEISHEMBA Makatana Phongdokhi medicine yang siapa nama ini masih punya cara sendiri ada budaya manusia budaya Eropa mata misal hidak satu punya atau hidak satu punya ini sendiri masih pergi amalan harga di bawah makalam ini masih lagi lain sendiri awak berapa masih masih sebagian masih jadi hari ini makan sendiri tunggal pergi jadi Tiga nasional presiden oleh JP Nadana nasisi pergi NDG MP kedua mana laibam bapam aduga makoi da pirak bam bapam sumba operasi sestalaga MEEYAMNA sigi hidak si kaya yamna MEEYAMNA pami yam seasonai aduga anabasu universal idana mu idana kai kana ho khangi haibale chudo adu jalaga wari ba kai sana la ba